Piu Arambai Tengon Thangta Academy Arambai Tengon Yoina Football Academy Polo Ki Martial Arts Ki MMA Ki Academy Mayam Lai Adu Manunda Arambai Tengon General Quarter Yoina Hojik mayam na khudong tamigdabisi Arambai Tengon Thangta Academy mafam da Khurang Award kaida leibibani khudamak sigi lusinbiriba Longjam Sumit Maitai bahagi lamsi makada hairiba Arambai Thangta Academy ki makan maten kayagi adugumba nanjabadi mangagi mafam da khudong tamigdabani Lawirasi Arambai Thangta Academy Kurai Among Laikai Ki Longjam Sumit Maitai dan Lusing Tinggi Lain memang kalau view lagi memang election itu Long Sumit Maitai dan Singha Tinggi Akan Hati Kodoni
ข
ข
고생하셨습니다. 지금 모든 건요.